Akhak arao yaoba Akanba Nonglei nungshit na maram oiraga Uttar Pradesh ta Meeoi nimphum manga Leikhidre mapham kayada Chaona Amang ata Thokhre Times of India gi pau amana hai Leikhidre ba Meeoi sing adugi manungda anidi braja tashilakpadagi Leikhidabani hairi thodok adugi matangda Uttar Pradesh ki Chief Minister Yogi Adityanath na kupna monitor tawbaga loinana sokhalaba mapham singda khudakta relief and rescue operation sing jathanaba official singda khangankre hairi thodok aduda Leikhidre singgi imung manungda compensation gi senfam pung Kunmari gi manungda phanghanabagi damak Relief Commissioner Bhanu Chandra Goswami nasu Divisional Commissioner khuding makta khangankre mahakna makata na hai fan leitaba district singna headquarter da khudakta information pirakpaga loinana fan sing adu thadokadabani hairi thodok adugi matangda lengaki wangangloi amana hai Uttar Pradesh ki tongan ba district 19 da Nonglei nungshit amadi len tabana Chaona Amang ata thokhanki Laibak thiba thodok asina maram oiraga Meeoi nimphum manga Leikhidre madugi manung Kasgans amasung Fatehpur dagi Meeoi manga Mirut amasung Auraya dagi Meeoi mari Bulandsahar Gautam Buddh Nagar Kanpur Nagar Kannush amadi Ita dagi Meeoi ahum Ghaziabad Itawa amadi Kanpur Dehat dagi Meeoi ani amadi Firozabad Aligarh Hathras amadi Amethi dagi Meeoi amamam Yauri masigi mathakta Chitrakoot amadi Ambedkar Nagar dagi Meeoi amamamsu braja tasilakpadagi Leikhidabani hairi India Meteorological Department ki report amagi matung inna Punjab romdagi haurakhiba Nonglei nungshit aduna Uttar Pradesh tamna humjillaklaga pungda kilometer humphudagi chama phawagi changda yangba nungshit sitkani amadi akanba nong chugani Nonglei nungshit asi lakliba ningthau kaba numit phawba thengnaraba yai hairi